ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯅꯗꯤ ꯅꯦꯆꯔꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯞꯊꯣꯛꯍꯜꯂꯤꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯀꯩꯅꯣꯗꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯗꯤ ꯅꯦꯆꯔꯗ ꯑꯃꯨꯛ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔ ꯀ꯭ꯌꯣꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯌꯣꯔ ꯇꯧꯕꯤꯕꯒꯤ ꯇꯥꯏꯞꯇ ꯅꯔꯆꯔ ꯇꯧꯕꯤꯕꯗꯣ ꯑꯣꯖꯥꯅ ꯅꯔꯆꯔ ꯇꯧꯕꯤꯕꯗꯣ ꯑꯃꯨꯛ ꯅꯦꯆꯔꯗ ꯃꯌꯥꯝ ꯔꯤꯇ꯭ꯔꯤꯠ ꯆꯠꯂꯦ ꯍꯥꯏꯔꯒ ꯅꯦꯆꯔꯗ ꯍꯦꯛꯇ ꯆꯪꯒꯅꯤꯕ ꯍꯥꯏꯗꯤ ꯕꯖꯥꯔꯒꯤ ꯀꯩꯅꯣ ꯍꯣꯇꯦꯜ ꯑꯝꯗ ꯆꯠꯂꯣꯏꯕ ꯆꯤꯡ ꯀꯥꯔꯨꯁꯤ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯅꯣ ꯄꯥꯠꯇ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯇꯧꯔꯨꯁꯤ ꯍꯦꯛꯇ ꯇꯧꯅꯩꯗꯅ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯉꯁꯥꯏꯕꯨꯗꯤ ꯌꯥꯎꯋꯦ ꯈꯤꯇꯪ ꯑꯃꯨꯛꯀ ꯀꯩꯅꯣ ꯁꯟꯗꯣꯛꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯣꯖꯥꯒꯤꯀꯣ ꯏꯇꯣꯟꯗꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯆꯤꯡ ꯃꯔꯛꯇꯁꯨ ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨꯒꯤ ꯊꯥꯏꯅꯩ ꯃꯇꯝ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅꯁꯨ ꯐꯣꯔꯦꯁꯀꯤ ꯆꯤꯛꯇꯅ ꯑꯗꯒꯤ ꯃꯌꯥꯝ ꯏꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯩ Struggle is a struggle when you do something you don't like ko paamdaba thabak tawrkandani yam waise adubudi aidi yam paamjaba yam nuai ken tawbanina ai awaba jingdo aidi pra I face it like a kano tare ingon da challenge mo ai gon da tambi oza ma para tambi bai type loin low khiba aduna ai struggle je in a way it's a lesson in loin chat chakre adubu nonetheless isolation ya waba matamda mi su am karam debako even akhoi WAFS ki member ba tha manungda mi bo kwabi raktaba yawebako tha nim le kar bo yawe aduna laga su chak chana ba lakoi type tawba adu aina dum waraga som singju thiru singju so lokha ku seng kon su pheng ayamna ko khoidau sau pem yawebako adugi su lei hi aduga mafam do akhoi shelter pura sem ngamjadam ne nong ju tharakna yakta yu na ahinga je hawal kano nong sinane ai kangkhan je de chot pesida hawal asmai kullaga tumga yawebako adu kangkhan je mathak khudai ma muk chummaga thani adu khudai do muk chot pa muk haktang sing du kan tawdo sok tor ngai drip tor ngai do moi haktang ga kola leba muk chumba mai tawba mi mainin mangai nong chu yaw hibako manipur sing chaw April 2015 lagana Bin 2005 adagi adugi am waagi adagi amana yum kainune man tawsibo habagi kanom su leidana adu imana di adum support awiba ai mother je magi my blessing yaudana tawngam pote adai mana isanu isan pamjabanina adai mana chai jiba leng liba som leita laita tola tare seba tawbase khwai afaba seba ni mana takpiyebo aduna magi adugi pautak tune adugi nature lover oiba adagi adu myam tawraga adum awaba khangebako aduga sahi taruk hen ai sida ithand leiba adu mi bidi laga adum tawe adu khwang na adana thabak su henmanna ko kom taw tawbagi khwang chatkrabne 63 day ne ai ta leiba adumai tawraga yam waba su yawki challenging oiba bo de mai laga mai na pulap chak thokhiba ai ji mai fa kan oiramani mai si tangoi ga pairak pase aingon da makhada le sangom hin chong ba horobani bai ji ba phobia gi type ne aingon ka trauma le ba exactly trauma ne bai fa trauma je adagi mai chaman bai ni ko adagi kona de ai mai dum loina ga mai dum fear is the if you want to come up here nang face to da ga ina adu ai mai dum face to dum mai hen hai ba mai tha ba de mai kan ba dum lep to de fear do ai hoji budi overcome tawre ba adumaina challenging su lei aduga challenging oi bai ba duni mi laktabagi isolation oi bagi itonda ma leibagi adugi depression joy itonda leibse mi so men social animal haise bichum mebo kaigumba akoina skill lama follow to discipline and follow to dragadine isolation de leibse you are all with your mind nangi mind ga nang khadaga leijamina you start overthink adagi aduna am torkoni na mind je pra devil gi da torebo aduna maram moiduna angi wakhan hen khanjan ba khosan ba adagi hakchang khitang ngai tabada hena depressive oiba khopa tawebo kai ai sir leiradi kaina khandweni do mina kana la ai asiba khanjan doine ba aduna am tawudagi depressive oiba su moment ka yam yawgi aduga adai ai je depressed oira ko de ai wakhan je kamaina ai je kamai tawji ai han loya na tere ji tawji de film jadre nei khallakhiba adagi ai je kamaina natural cure thirakhiba adagi aina mental kenose khoi mental faculty si myam je
I kamaina thamgani se ko na min samati eba adugi dana ina meditation adagi hakchang sajen kai kra se daka oi hane ai khakon khangkri se adugi dum so angon thainagi duga ngasai sina ju meditation kai ka tawba nature jina ju adum cure to ngam mi haibdo nature heal to ngam mi haibdo adu ju oi dene ba do mostly akoi mapan haitare kai nature ga nakna na laitaba mi khei se si khei si ju meyam ma kina tawidana sai mental health ki issue meyam ju ki lairiba thoi beira na to makhan khan meyam ju thingna ju da mental health issue ju loi lai nei ne ado ozagi ju dugi lambi jina meditation kari ki taw ju nature ga nakna laina ju na ju phari ne ba meyam ma ki jadum retreat oi kai ba akhoi je human je aina dum mun yeng kan da we are always gathering information through our senses ko akhoi na yeng ba ta ba adagi sa ba adagi even akhan ngang thoki ba khoki ba simyam loina gathering always gathering dusky type tane ko dum collect to ba collection je dum to lei bani na akhoi na kai gum ma se adum yam sala dine ma se mind je overplay to ba adagi hakchang sin ngai ta ba khota ba sum to re ba ko aduna ma se kamaina kai dare maintain to ni kamaina ma se hoi manage to ni haiba portable daga oi re ba ada hoi nature gi budi say for example punsi logai je always in the pure form ni ma exist je uma khoi corrupt to ngam ponte uche ma corrupt to ngam ponte ko nobody can corrupt to ngam oi ma di there always in pure form ado moi manak ta lak pa moi ga connect to ngam ba ado ai baggage me ama purla di mental baggage me ama I worry me am purla go mangala samana ne ba but when you come here as a kind of moi na ai haktan relax oi ge na ta pothar ge khongam changa manak ta phammaga maga connect to again lakta raga di ai su open oiram na magi healing power magi heal to bagi magi calm oi ba magi purity do adun aingon su touch to kane ba adu ai su dum calm oi kani adai nungai ba okhan nak haksang nungai ba khan nungai ba se makwa inthar kane ba si je adu gi du ma leire adu ga human je haje hai ba pot nam du ge to dum leibani na amuk su muk ma se dustbin gumaneba dustbin jamu empty to do ya deba if you don't empty your dustbin je dom hapsal thamune full laga manam nam thiraktra adu mind humans the men minds the ne we are always gathering information and unwanted incident me am sim ka ro ne dom nang thok ki incident chai manga tra dom replay to le ne ba si je mu recycle bin jamu empty to da ka wei ba recycle bin ni je human mind je especially mind ne ba mind na dum recycle bin ja dum yang khalak bagi dum taw le bagi haksang si so magi for example incident am hire na ngai mi sauna re hire ne adu jo ai ngai sauna khrab ne ba adu ai yum lai ka ma sai sauna ta lo re ko collect to ro ga ne ngai dang chung ne ba kan mind na body da ka effect le mind ga body am nak na le sa mai relation le ne ne adu na ai ngasai yam tin ing tam na yum de game le bon te situation de di yum de le ram ni game khana phom de na te situation on different situation ni but same kind of feeling do power yo kai no dam replay to kan da aduna akhoi ain haijai di amumuk sengtok pam change ba sengtok pasi de kamai sengtok kani hara ga question am la anin na kamai sengtok kani hara ga di nang you cannot take a brush and wash your brain adugi memory me am brush to kan to ya pote erase to ya po na te na ado kamai na recycle to recycle bin kamai sengtok kani hai kan di ma je on its own ma je evaporate to ra pai thoki doi ne ba but when you unfinished business or ga di say for example nang na nupam saure ado kitang sang ko wari sa saure ne nang forgive to ga di hey ma tam du ma na toi ma do angang we toi ni ma yu ngau we toi ni ma khang ju we toi ni nang forgive to mi ko de ne hajuki de le ram ban nang gi de sauram ba do tha han ba ho ne ba recycle bin do empty to ho re ne
ꯅꯠꯇ꯭ꯔꯒꯗꯤ if you ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯃꯥꯒꯤ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯗꯤ ꯑꯗꯨꯝ ꯌꯥꯎ ꯂꯩꯗꯣꯏꯅꯦ ꯄꯣꯠꯁꯦ ꯑꯗꯨꯒꯤ forgivenessꯀꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯒꯤ say for example ꯏꯁꯥꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯦ ꯇꯦꯝꯄꯔ ꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯔ ꯈꯜꯂꯁꯤꯅꯦ ꯀꯩꯅꯣꯝ ꯇꯧꯔ ꯇꯤꯡ ꯁꯥꯎꯕ ꯍꯣꯔꯣꯟꯗ ꯈꯣꯡꯉꯁꯨ ꯁꯥꯎꯔ ꯑꯃ ꯇꯧꯔ ꯁꯥꯎꯔ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯈꯤꯇꯪ ꯀꯥꯝ ꯑꯣꯏꯕ ꯑꯗꯨꯝ ꯀꯥꯝ ꯑꯣꯏꯔꯕ ꯑꯗꯒꯤ ꯁꯤ ꯍꯣꯔꯣꯟ ꯈꯣꯡꯉꯤꯁꯤ ꯃꯥꯁꯨ ꯀꯩꯅꯣꯝ ꯑꯊꯨ ꯑꯃ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯗꯨ ꯇꯧꯔ ꯈꯟꯖꯔꯀꯥꯟꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯥꯎꯕ ꯑꯗꯨꯝ ꯐꯩꯗꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯆꯪꯉꯤꯑꯕ ꯃꯤꯑꯣꯏꯕꯁꯦ we need a control our mind controlꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯇꯦꯝ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯇꯦꯝ ꯇꯧꯕ ꯀꯩꯅꯣ ꯈꯔ ꯃꯤꯑꯣꯏꯕꯁꯦ ꯑꯗꯩ ꯕꯣꯗꯤꯒꯁꯨ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯜꯍꯟꯕ ꯌꯥꯏꯗꯅ as well as mind brainꯁꯦ ꯃꯥꯏꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯃꯥꯏꯟꯁꯦ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯍ꯭ꯌꯨꯃꯦꯟꯗ ꯉꯁꯤꯁꯦ ꯌꯥꯝꯅ ꯑꯩꯅꯕꯨꯗꯤ ꯉꯥꯡꯀꯥꯟꯗ ꯅꯦꯆꯔ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯇꯧꯃꯤꯅ ꯀꯩꯒꯤꯅꯣ ꯃꯥꯏꯟꯒ ꯌꯥꯝ ꯇꯧꯈꯠꯂꯦ ꯍꯥꯏꯕ ꯌꯥꯏꯕꯀꯣ ꯕꯠ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯀonnect ꯂꯩꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯁꯤꯅꯅꯦꯕ ꯐꯖꯅ ꯄꯤꯌꯣꯔ ꯑꯣꯏꯗꯕꯗꯩꯅꯦꯕ everything ꯂꯥꯟ ꯊꯣꯛꯏꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯣꯜꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯃꯁꯥꯒꯤ ꯃꯥꯏꯟ ꯀꯩꯀꯥ ꯇꯧꯔ ꯑꯣꯖꯥ ꯑꯣꯏ ꯈꯔ ꯒ꯭ꯌꯥꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯔꯃꯣꯅꯤꯗ ꯂꯩꯃꯤꯟꯅꯕꯅꯦ ꯖꯥꯠ ꯕꯤꯖꯥꯇꯤ ꯈꯥꯏꯔꯣꯏ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤꯅ ꯃꯃꯥꯡ ꯊꯥ ꯆꯠꯀꯅꯦꯕ ꯅꯨꯡꯁꯤꯕꯅ ꯐ꯭ꯔꯦꯟꯂꯤꯅꯦꯁꯅ ꯃꯃꯥꯡ ꯊꯥꯅꯦꯕ but who are depressed ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯌꯥꯝ ꯋꯥꯕ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯥꯛꯄꯤꯁꯦ ꯍꯦꯠꯅ ꯃꯃꯥꯡ ꯊꯥ ꯄꯨꯔꯛꯀꯅꯤ ꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥ ꯄꯨꯔꯛꯀꯅꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯁꯨ ꯂꯣꯏ ꯃꯔꯤ ꯂꯩꯅꯩꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯁꯤꯡꯕ ꯃꯤꯁꯤꯡꯅ ꯏꯒꯅꯣꯔꯦꯟ ꯑꯣꯏꯕꯗꯩ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ effort no longer can afford to be ignorant 하이따래 이 와칸다고 we should be all aware about how functioning of the mind functioning of the body ꯑꯩꯈꯣꯏ energy ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ignorance is bliss ꯑꯗꯣ ꯌꯥꯗ꯭ꯔꯦꯕ ignorance is not bliss ignorance is like ignorance ꯗꯩꯅꯦꯕ ꯊꯣꯛꯏꯁꯦ we should be aware awareness ꯑꯣꯏꯒꯗꯧꯅꯦ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯔꯠꯁꯦ has a life span ꯂꯩꯕꯅꯤꯅ ꯑꯔꯠꯁꯦ ꯐꯖꯅ ꯍꯦꯕꯟꯅꯦꯕ on the celestial body ꯆꯥꯎꯔꯕ ꯀꯣꯁꯃꯣꯁꯤꯗꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯈꯛꯇꯅꯦ ꯁꯤꯗ ꯃꯥꯒꯤ ꯃꯒꯨꯟ ꯐꯖꯅ ꯈꯪꯉꯝꯃꯤꯁꯦ ꯒꯥꯔꯗꯦꯟ ꯐꯖꯅ ꯑꯃ ꯂꯩꯔꯒ ꯒꯥꯔꯗꯦꯟꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯕ ꯖꯤꯕ ꯑꯃ ꯂꯩꯇꯕ ꯌꯥꯔꯣꯏꯕ ꯑꯔꯠ ꯑꯦꯖ ꯑ ꯒꯥꯔꯗꯦꯟ ꯑꯃ ꯌꯦꯡꯕꯤꯌꯣꯕꯀꯣ ꯄꯦꯔꯥꯗꯥꯏꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯏ ꯃꯒꯨꯟ ꯈꯪꯗ꯭ꯔꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯖꯁ ꯑꯣꯔꯗꯤꯅꯔꯤ ꯑꯣꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯗꯤ ꯂꯩꯗꯣꯏꯅꯦ ꯑꯗꯨꯏꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯀꯣꯁꯃꯣꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯠ through human mindꯅꯦꯕ human cosmic cosmoꯒꯤ appreciate ꯇꯧꯕꯅꯕ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯅꯕꯁꯦ peak of evolutionꯅꯦ ꯁꯤꯁꯦ cosmoꯒꯤ ꯑꯣꯏꯅꯗꯤ humanꯁꯦ intelligent being ꯍꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕꯗ intelligent beingꯊꯤ ꯐꯪꯗ꯭ꯔꯤꯅꯦꯕ solar system ꯁꯤꯗ ꯌꯦꯡꯉꯣ ꯑꯗꯩ milky way ꯑꯗꯒꯤ galaxy ꯃꯌꯥꯝꯁꯤꯗꯅꯦ ꯍꯧꯖꯤꯛꯐꯥꯎ connect ꯇꯧꯕ ngꯝꯗ꯭ꯔꯤꯁꯤꯅꯤ but human is already there ꯑꯩꯈꯣꯏꯁꯦ already we are the one ꯀꯣ ꯌꯥꯝꯗꯤ ꯐꯖꯕꯀꯣ ꯑꯗꯨꯒ ꯌꯥꯝꯁꯨ ꯈꯪꯗ꯭ꯔꯒ ꯌꯥꯝ ꯊꯤꯍꯜꯂꯦꯕ ꯀꯩꯅꯣ ꯌꯥꯝꯗꯤ ꯐꯖꯕ ꯍꯥꯏꯗꯤ you know it's so ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛꯄꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯃꯒꯨꯟ ꯍꯥꯞꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯠꯁꯦ ꯄꯣꯠ ꯑꯃ ꯂꯩꯔꯗꯤ ꯚꯦꯂꯨ ꯍꯥꯞꯄ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩꯗꯅ ꯑꯥꯔꯠ ꯑꯃ ꯌꯦꯛꯑꯁꯤꯅꯦ ꯑꯥꯔꯇꯤꯁꯇꯨꯅ ꯃꯥ ꯂꯥꯏ ꯐꯖꯅ ꯌꯦꯛꯑꯅꯦꯕ ꯑꯁ ꯐꯖꯩꯅꯦ ꯑꯩ ꯑꯥꯔꯇꯤꯁꯁꯦ ꯑꯩ ꯑꯥꯔꯠꯁꯦ ꯐꯖꯩꯅꯦ ꯃꯥ ꯃꯊꯟꯇ ꯐꯖꯩ ꯃꯥꯕꯨꯗꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯔꯒꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯃꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯕ everyone is enjoying the same art who's created by that kano artist tuna create tawudo and ai magun kham ma'am laaga mu phajai ma su haktang do so artist toromba poto appreciate tawdoi ne ba natrana adu appreciation su da ka oi ba ngang na dum appreciate tawi yam harau judi la ku haido mi oi nature de yaw ne ba do adu gi poto ai bahadi ꯑꯩꯈꯣꯏꯁꯦ ꯃꯍꯧꯁꯥ ꯏꯃꯥ ꯅꯦꯆꯔꯁꯦ ꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯃꯉꯣꯟꯗ ꯊꯣꯛꯂꯛꯄ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯂꯩ ꯁꯥꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯃꯤꯁꯨ ꯁꯥꯠꯂꯛꯏꯅꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ
ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯅꯦꯕ ꯑꯣꯐꯁꯄ꯭ꯔꯤꯡ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛꯁꯦ ꯈꯟꯕ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤ ꯃꯤꯑꯣꯏꯕꯗ ꯅꯦꯆꯔꯅ ꯍꯥꯞꯄꯤꯔꯝꯃꯤ ꯀꯩꯒꯤ ꯍꯥꯞꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯕꯨ ꯃꯐꯝꯁꯤ ꯅꯦꯆꯔꯒꯤ ꯇꯁꯦꯡꯅ ꯃꯥꯏꯟ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯁꯤꯅꯦꯕ ꯃꯤꯑꯣꯏꯕꯁꯤ ꯅꯦꯆꯔꯒꯤ ꯑꯂꯦꯟ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯑꯂꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯔꯣꯕꯣꯠꯇꯧꯅ ꯁꯥꯔ ꯄꯨꯊꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯂꯩꯅ ꯊꯣꯛꯂꯛꯏ ꯑꯗꯨꯃꯥꯏꯅ ꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯣꯔ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡ ꯀꯥꯟꯗꯗꯤ ꯍ꯭ꯌꯨꯃꯦꯟꯁꯦ ꯍꯦꯁ ꯗ ꯀꯦꯄꯥꯁꯤꯇꯤ ꯇꯨ ꯗꯤꯁꯇ꯭ꯔꯣꯏ ꯑꯗꯨꯒ ꯁꯁꯇꯦꯟ ꯀ꯭ꯔꯤꯌꯦꯠ ꯁꯁꯇꯦꯟ ꯍꯥꯏꯗꯤ ꯑꯍꯨꯝꯁꯤꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯌꯦꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝꯁꯦ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯁꯨ ꯉꯝꯃꯤ ꯃꯥꯅ ꯁꯁꯇꯦꯟ ꯇꯧꯕꯁꯨ ꯉꯝꯃꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯨ ꯉꯝꯃꯤ ꯄꯨꯟꯁꯤꯂꯣꯛꯁꯦ ꯁꯁꯇꯦꯟ ꯀ꯭ꯔꯤꯌꯦꯠ ꯀꯩꯅꯣ ꯇꯧꯕ ꯃꯈꯜ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯒꯦꯁꯨ ꯑꯩꯈꯣꯏ ꯌꯥꯏ ꯁꯤ ꯋꯥꯝꯗꯨ ꯍꯥꯡꯅ ꯄꯥꯏꯔ ꯄꯥꯛ ꯌꯥꯟꯊꯠꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯅ ꯃꯥꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯅꯦꯕ ꯁꯦꯝꯒꯠꯂ ꯑꯗꯨ ꯁꯁꯇꯦꯟ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯁꯁꯇꯦꯟ ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯅꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯂꯣꯏ ꯐꯖꯔꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯑꯣꯞ ꯇꯧꯔꯤꯁꯤꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯗꯣ ꯃꯦꯕꯤ ꯕꯤꯀꯣꯖ ꯑꯣꯐ ꯗ ꯏꯒꯅꯣꯔꯦꯟ ꯑꯩꯈꯣꯏꯅ ꯐꯠꯇꯕꯩꯗꯤ ꯅꯠꯇꯦ ꯈꯪꯖꯗꯕꯩ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯍ꯭ꯌꯨꯃꯦꯟꯗ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯌꯥꯎꯔꯤꯗꯣ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯥꯏꯐ ꯁ꯭ꯄꯥꯟꯒ ꯂꯩꯒꯁꯦ ꯍ꯭ꯌꯨꯃꯦꯟ ꯈꯛꯇꯅꯤ ꯈꯪꯖꯦ ꯕꯤꯂꯤꯌꯟ 4.5 ꯕꯤꯂꯤꯌꯟ ꯏꯌꯔ ꯁꯨꯔꯦ ꯑꯗꯣ ꯃꯊꯪ 4.5 ꯕꯤꯂꯤꯌꯟ 4 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯂꯩꯔꯤꯕ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯒ ꯃꯥꯅ ꯂꯣꯏ ꯆꯥꯛꯊꯦꯛꯂꯛꯈꯤꯅꯤ ꯍꯥꯏꯔꯤꯅꯦꯕ ꯁꯥꯏꯟꯇꯤꯁꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯤ ꯑꯃꯐꯥꯎ ꯂꯩ ꯌꯥꯔꯣꯏ ꯖꯤꯕ ꯑꯃꯐꯥꯎ ꯂꯩ ꯌꯥꯔꯣꯏ ꯕꯤꯂꯤꯌꯟ ꯏꯌꯔꯁ ꯂꯦꯇꯔ ꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯂꯥꯝ ꯐꯪꯗꯕꯩ ꯇꯥꯏꯞ ꯂꯩꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ ꯃꯅꯨꯡꯁꯤꯗꯤꯅꯦ ꯑꯩꯕꯨ ꯍꯥꯏꯖꯧꯔꯗꯤ ꯅꯦꯆꯔ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯣ ꯑꯗꯩ ꯁꯃꯨꯗ꯭ꯔ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯥꯁꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯔꯆꯔ ꯇꯧꯔꯒ ꯊꯝꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯃꯣꯠꯄ ꯊꯛꯑꯣ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯏꯁꯤꯡ ꯇꯨꯔꯦꯟꯅ ꯏꯁꯤꯡ ꯃꯣꯠꯂꯛꯑꯕ ꯑꯗꯒꯤ ꯍꯣꯜꯂꯤꯕ ꯅꯨꯡꯁꯥ ꯁꯣꯔꯁꯤꯅ ꯐꯠꯆꯜꯂꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡ ꯌꯥꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯅ ꯂꯣꯏꯅ ꯀꯩꯅꯣ ꯍꯨ ꯆꯥꯔ ꯂꯩꯔꯕꯅꯦ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯀꯦꯟꯁꯔ ꯅꯥꯔ ꯁꯤꯔꯛ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯐꯔꯇꯤꯂꯤꯇꯤꯒ ꯂꯣꯏ ꯍꯟꯊꯔꯛꯏꯁꯦ ꯑꯗꯨꯅ ꯃꯔꯝꯅꯦꯕ ꯁꯤꯁꯦ ꯍ꯭ꯌꯨꯃꯦꯟꯁꯦ ꯃꯥꯒꯤ ꯑꯣꯟ ꯑꯦꯛꯁꯇꯤꯡꯁꯟꯗꯨ ꯋꯥꯛ ꯇꯧꯋꯦꯕ ꯍ꯭ꯌꯨꯃꯦꯟ ꯍꯥꯏꯕ ꯖꯤꯕꯁꯦ ꯑꯇꯣꯞꯄꯒꯤꯁꯨ ꯂꯣꯏꯅꯃꯛ ꯃꯥꯅ ꯗꯤꯁꯇ꯭ꯔꯛꯄꯨꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯣꯟ ꯑꯦꯛꯁꯇꯤꯡꯁꯟꯐꯥꯎ ꯋꯥꯛ ꯇꯧꯋꯦꯕ ꯕꯤꯀꯣꯖ ꯍꯤ ꯏꯠꯁ ꯄꯣꯏꯖꯅꯁ ꯐꯨꯗ ꯍꯥꯔ ꯍꯥꯞꯆꯜꯂ ꯆꯥꯗꯅ ꯀꯦꯃꯤꯀꯦꯜ ꯍꯥꯞꯆꯜꯂꯀꯣ ꯑꯗꯩ ꯍꯤ ꯕ꯭ꯔꯤꯠꯁ ꯑꯣꯜ ꯀꯩꯅꯣ ꯄꯣꯂꯨꯁꯟ ꯑꯗꯒꯤ ꯇꯨꯔꯦꯟ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏ ꯑꯣꯁꯟꯒꯤ ꯁꯤꯁꯇꯦꯝ ꯂꯣꯏ ꯊꯨꯒꯥꯏꯔꯤꯁꯦ ꯗꯤꯁ ꯏꯁ ꯅꯣꯠ ꯁꯁꯇꯦꯅꯦꯕꯜ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯗꯤ ꯕꯠ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯑꯐꯕꯁꯨ ꯌꯥꯎꯋꯦꯕ ꯍ꯭ꯌꯨꯃꯦꯟꯗ ꯁꯁꯇꯦꯟ ꯇꯧꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯎꯖꯩꯅꯦꯕꯀꯣ ꯅꯔꯆꯔ ꯇꯧꯕ ꯌꯦꯡꯉꯨꯅꯦ ꯍ꯭ꯌꯨꯃꯦꯟ ꯃꯥꯗꯔ ꯑꯔꯠꯀꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤꯅ ꯅꯔꯆꯔ ꯇꯧꯕ ꯌꯣꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯏꯃꯥꯅ ꯌꯣꯛꯂꯛꯏꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯣꯛꯂꯛꯇ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯗꯔ ꯑꯔꯠꯀꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯏꯃꯥꯗ ꯌꯥꯎꯔꯤꯗꯣ ꯐꯥꯗꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯃꯥꯗꯔ ꯑꯔꯠꯀꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯐꯥꯗꯔꯗꯁꯨ ꯌꯥꯎꯔꯤꯁꯨ ꯃꯆꯥꯕꯨ ꯌꯣꯛꯏꯗꯣ ꯅꯨꯡꯁꯤꯅ ꯌꯣꯛꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯆꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯣꯛꯑꯅꯤ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯁꯔꯥꯎꯟꯗꯤꯡ ꯊꯨꯒꯥꯏꯔꯒ ꯃꯆꯥ ꯀꯣꯟꯅ ꯃꯆꯥ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯆꯤꯜꯗ꯭ꯔꯦꯟꯗꯣ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤꯗꯤ ꯈꯟꯕ ꯉꯝꯗꯦꯕ ꯑꯗꯨꯝꯇꯗꯤ ꯈꯤꯇꯪ ꯁꯣꯏꯑꯦꯕ ꯑꯩ ꯋꯥꯈꯜꯗꯀꯣ ꯋꯤ ꯁꯨꯠ ꯅꯔꯆꯔ ꯋꯤ ꯁꯨꯠ ꯄ꯭ꯔꯤꯖꯥꯔꯕ ꯑꯦꯟ ꯀꯩꯅꯣ ꯇꯧꯒꯗꯧꯅꯦꯅ ꯈꯜꯂꯦ ꯌꯣꯛꯈꯠꯀꯗꯧꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤꯁꯨ ꯃꯇꯝ ꯑꯆꯤꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯅꯍꯥꯟꯗꯩꯁꯨ ꯋꯥꯔꯤꯁꯦ ꯁꯥꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯤꯒꯤ ꯄꯨꯟꯁꯤꯂꯣꯛꯀꯤ ꯂꯥꯡꯒꯣꯜꯒꯤ ꯍꯥꯏꯗꯤ ꯏꯅꯛ ꯅꯛꯅ ꯏꯝꯐꯥꯜꯁꯦ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯏꯝꯐꯥꯜꯁꯤꯅ ꯀ꯭ꯔꯤꯛ ꯂꯩꯕ ꯃꯐꯝꯁꯨ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯄꯨꯟꯁꯤꯂꯣꯛꯀꯨꯝꯕ ꯂꯥꯡꯒꯣꯜꯒꯨꯝꯕ ꯃꯐꯝꯁꯦ ꯁꯤꯗ ꯍꯥꯟꯅ ꯌꯦꯡꯗꯅ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯑꯝꯗ ꯌꯦꯡꯉꯨꯔꯒ ꯑꯗꯨꯗ ꯀꯟꯅꯤ ꯁꯤꯁꯤꯗꯤ ꯀꯟꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯁꯨ ꯃꯌꯥꯝ ꯑꯃꯅꯁꯨ ꯈꯟꯅꯔꯝꯃꯤꯅꯦꯕ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯁꯤ ꯇꯧꯕꯤꯕ ꯑꯗꯨꯒ ꯋꯥꯏꯐꯁꯀꯤ ꯃꯌꯥꯝꯁꯨ ꯀꯣ ꯑꯩꯈꯣꯏ ꯄꯥꯋꯔ ꯄꯣꯁ ꯇꯤꯝꯗꯩꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯔ ꯍꯣꯟꯕ ꯐꯖꯅ ꯉꯝꯃꯤꯁꯦ ꯉꯁꯤ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯅ ꯋꯥꯈꯜ ꯇꯥꯅ ꯄꯣꯊꯥꯕꯁꯨ ꯐꯪꯉꯦꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯁꯦꯝꯒꯠꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ